Hi mayam, agi colleague ama painting su tawe do namagi di painting tawnaba color brush loina leye ai su moida every time lakpa kanda painting khara tawe sumaina tawbasina ngahak wakhal nungai tabang ngahak tu su ka holle yamna therapeutic oye aina sida ye isina lotus mana gane haide kemta haite ko ai isagi personal nungai jana basum yekchabane agi viewers sing da painting tawbo natraga pamba yawbibra yauragadi som na yekpigi ba paint leragadi agi comment section da photo upload to biramo ai yengjahoge haita matam changna khwang nagai yang wana yek chakhibane haipitang mo shu malabra yang biyo mayam ai diam haraukre la yek paloraga ngahak potha bo oina nobab amuk chakre nungdang wairam oshalakpagi mayam Diwali gi mai than ba hona rakhi akhoi gi ona shu candle khara than ki nahan wai angang wairing da Diwali gi mai than ba mai yeng baga chat pado am nungai gi bane video sibu yeng biliba mipung khudimak pu happy Diwali yai familiar ase lai da kaluba athum ahaune akhoi gi mai than ba loraga mapan da mai yeng ba thui angang gai na bomla thaba gi lambi do mai khunga ta karame akhoi na angang wairing da lapu da mai than ba gi system do swai da khara ubo phangjarakhi yam nungshi fazana decorate tawba yum khara su urakhi ngahak leraga room da halaga aina khwaidagi pamjaba moment makeup pi thaba opportunity phangba kanda ngahak tang oisu enjoy tawthokodabane natra mayam video asi nungai birabadi like tawbiramo comment tawbiramo YouTube oragana subscribe tawbiramo Facebook oragana follow tawbiramo mathang video da mun thainarasa mayam bye bye